ड्रग योनबा अमना थांगना यालंबता नतना ममानबगी मयुमदसु नोंमैना कापसिंदुना अटैक तौरमलै ड्रग योनबगी ममिंग सेगा कायना चटलबा मियोय अमना लैकाय अमतदा लैमिनरिबा ममानबा अमबु थांगना यानबता नतना victim oidiba mamanaba dugi yumda nongmai round khara kapsinduna attack tawkhre laibak phabadagi nongmai kapa duda asok apandi yahodre thogdok asi thangje numiki nungthil pung 3:13 rom tawada thobal police station gi manung chanba kaibung sana sabi leirakta thokibane drug yolaga apauba saduna mingonda thangna yanbada natana nongmai su kapliba miyoy adugi mamingna md itomba sahi kunga manga apokpa md saukat ali kawe aduga mahangna thangna yanbadagi soklaba victim adugi mamingna md samu sahi kunga taret apokpa abdul gafar kawe makoy anima kaibung sana sabi leirakta accused oidiba itomba hojik lotkhre hairi itombana thangna yanbada samugi laibakta khara sokle ka hena soktawadagi laikai gi pharmacy amada first aid piraga yumda hidak saduna laire itombana nongmai kapa adudana samugi sumangda khamba gari macha ama khara akaya toy nangbada natana atai thoina asok apan yaugdi haire thogdok adu kari wahogdagi thokhribanu haibagi matangda press na phangba pauda accused oiriba itomba se wy tablet amade heroin powder na chingba drug sing yonbada kaibungda maming chatpa miyoi ne haukiba tha kharagi mamangda itombana samugi tata truck ama waidaga samu masa khangandana gari da drug hapsilambadagi samubu police na fakhe samuna jail dage thoraklaba matung itombada police na gari fakibagi sel hanjilu haina ngarang ningai sangdana rakpada itombana thang ama puthoklaga samuda yalam laga sen kivane aduga ngayak leiraga nongmai puduna laklaga samugi yumda nongmai round khara kapsilambani hairi thogdok adugi matangda thobal police na case ama lakhulaga mirot oidiba itomba fanana ba khungul liba hokre hairi covid na maram oiduna doctor joda chandra sanasam laikidre manipur gi sangnai ENT gi specialist doctor ama oidiba joda chandra sanasam covid 19 na maram oiduna ngasi nungthel pung 12 minute 3 taba matamda rims hospital da laikidre hairi laikhidraba si covid 19 positive oibadagi rims hospital da makatana layeng satharakhibani adubu anabagi phibam lusilakpadagi ngasi khangawdana laikhidabani laikhidraba si ENT gi sangnai doctor ama oibada natana all india radio gi approved sairengba amasuni mahaki maming leiraba matamgi isai kaya ama leire loyana manipur gi maming leiraba film magazine film taiwangi editor in chief oinasu thaupuram loyana apunba matam isai kanglob amik amade all manipur music association amage president oirambata natana patriotic writers forum gi president su oiramme environmental activist Lisi Priyana miyamda oxygen phanganbagi thabak chatharakpabu lewana thagalakle hojik bharat ta covid 19 gi ani suwa web laktuna miyoi kayana positive oiduna laibak asigi layeng sang kayada ana layeng gi thabak chathavada oxygen phangdabagi awaba mayok nari ngai asida manipur imagi mamomloi malem gi thakte award kaya phangkhrabe Lisi Priya kanguzam environmental activist na oxygen phanganduna miyoi kaya gi punse kanba sibu lamding educated welfare association lewa lamding na thagat paphongdorok le ngasi lewa gi president s ozit na press ta thadorok pacherol asina hairibade Lisi Priya kanguzam na masagi senpham amade miyam na tengbang lakpa senpham ga loina na oxygen kaya laiduna India state singda mateng pangduna miyoi bagi thawai kanbada achoba thogdang lawre thangmai bandagi positive oirabi amabu Delhi dagi oxygen tharaktuna punsi kankhiba asida lewana thagatpa amade apenba phongdokchare loyana mahakumbhi ama manipur mamagi mamomloi oina phangba manipur miyamgi laibak phawani haina lewana phongdorokle napsagi card holder singda cheng kg manga phanghanbagi mahutta cheng kg ahum phanghanbagi thabak chathavadagi penadre PMJK AY Pradhan Mantri Garib Kalyan Anna Yojana 3 scheme gi makhada NFSA National Food Security Act ki card holder singda Bharat ki Prime Minister Narendra Modi na May amasung June thagi oina imung amagi miyoi khudingmakta cheng kg manga lemna phangangani haina laukthokiba adugi ona tainabada Bisnupur district ki manung channa oinam kendra da leiba khul kharadade cheng kg ahum da pibagi thabak chathare haire pau se asina phangba paugi matungina de Bisnupur district ki oinam kendra ge manung channa leiba taubul oinam irengbam hainau bok amade leimaram khul singda leiba imungi miyoi singda ngarang dagi hona hairi balaikai sing asige rationing agent singi kuthangda napsagi card holder singda
चेंग केजी मंगा मंगा फंगनबगी महुत्ता केजी अहुम अहुम फंगनबगी थबक चथरे हाइरे नापसागी कार्ड होल्डर सिंगदा नियमगी मतुंगिना मे अमसुंग जुन थागी ओइना चेंग केजी मंगा मंगा फंगनगनी हाइना प्राइम मिनिस्टर मगना लैबाक मियाम खंगना लाउथोखरगा चेंग केजी अहुम अहुम फंगलिबसिदा अंगकपो ओइरे हाइरे चेंग येनबगी थबक चथरिबा मरी लैनबा रेशनिंग एजेंट सिंगनसु कार्ड होल्डर सिंगदा चेंग केजी अनि हंथना पीबगी मरम सेंगना ताकते हाइरे पाउसी असिदा नापसागी कार्ड होल्डर कयाना फोंदोरकपगी मतुंगिनदे मियोय अमममदा चेंग केजी मंगा फंगनगदबदा करिगिदमक्ता चेंग केजी अनि हंथना फंगलिबनो हाइबगी असेंगबा मरम अदु लैंगा की मरी लेनबा डिपार्टमेंट की मियोय सिंगना कार्ड होल्डर सिंगदा मयेक सेंगना अथुबा मतमदा खंगनबियो मदु नत्रबदे मियामगी फंगफम थोकपा चेंगी सरुक हंथना फंगनबगीदमक्ता मखा ताबा कनबा खोंजंग सांगसिनगनी हाइनसु फोंदोरखी लाना मराल सीवी दुना चही कुंथ्रागा माथोय कैसुम संगदा लैरुरबा यूएस नुपा अनिदा लुपा करोड़ सामगागा यांखै पीख्रे 1983 दा मसागी चही तरागा माथोय सुरबी नुपी मचा अमबु फमलानबा अमसुंग हातोकपीबगी मराल सिरदुना चही कुंथ्रागा माथोय कैसुम संगदा लैरुरबा नुपा अनिदा नॉर्थ कैरोलिना फेडरल सिविल राइट्स के केस अमगे जुरी अमना $75 मिलियन लुपा करोड़ सामगागा यांखैरोम फंगनख्रे हाइरे मखोय अनिबु मराल लैतना मराल साथीना सिबिबनी हाइबसे डीएनए चांगयंग तौबदगे खंगलक्तुना 2014 दा कैसुम संगदगे थादोक पीखिबने डीएनए गे खुदम सांगदम फंगलगा मखोय अनि क्राइम अदुदा चेनद्रे हाइबा चपचाना मयेक सेंगना लाउथोखिबने मतुंगदा 2015 दा मखोयना सिविल केस थेंगनदुना लाखिबने लाना फादोक तारुरबा अमुबा मचुगे नुपा अनिदु हेनरी मैकॉलम अमसुंग लियोन ब्राउन कौवे मखोय अनिमक्ता मियोय मरीना साबा जुरी अदुना हौखिबा इराय नुमित्ता $31 मिलियन चप मानना अमदे फादोक ओइरिंगैदा सिजनबा सेनफम ओइना था खुदिंगी डॉलर अमममसु अनिमक्ता फंगन्नबा याथंग तौखिबने मसी मखोयगी पुनसिबु ओइदबा मराल सिदुना अमांगता थोगनखिबगीदमक्तनी हाइरे म्यांमारदा केएनयू ना लानमीगी ट्रुप चनीगा यांखै हटख्रे म्यांमारदा लेबाग अदुगी लुचिंगबे ओंग सान सूचीबु मिलिटरी जुंता सरकारना फाजिंदुना थमखिबगी मायोक्ता मियामना संगसिलकपा प्रोटेस्ट हौजिकसु मखाताना संगसिल्ले मफम कयादा कारेन रिवेल सिंगा लानमीगा खुदथोकनबा लेप्त्रे ngarangsu KNU ge karen lanmi singna Myanmar lanmi gi trup sani ga yankhai hatkhre haina KNU ge commander na lauthokre haire hojiksu mafam kaya da karen rivel singna lanmi ga khutthokna ba kaya makhata na sathari haina agency gi pauna haire hauki ba pungkun mari da miyoi lak ahum ga lising tara mathoi positive oire miyoi lising mari ga humudra ga taret na laikhidre laibak asida COVID-19 positive oibagi masing nongma kangdan hengalakpaga loinana hauki ba pungkun mari da मियोई लाख अहुमगा लिसिंग तरामाथोय पॉजिटिव ओइबा थेंगनबगा लोइनना हाइरिबा पुंगफम असिदा मियोई लिसिंग मरीगा हुमुद्रागा तरेत लैखिद्रे एक्टिव केसना लाख कुंथ्रागा तरुक लिसिंग तरा निपान ने नाबदगी फरकपना क्रोर अनिगा लाख मौद्रा तरेत नि हाइना हक्सेल मंत्रालयना फोंदोरकले लोइनना मणिपुरगी ओइनसु हौकिबा पुंगकुन मरीगी मनुंगदा मियोई 403 तरेत कोविड-19 पॉजिटिव कंफर्म ओइरे मियोई 494 ना डिस्चार्ज तौखरे अमसुंग मियोई तरागा तरुकना लैखिद्रे स्टेट असिगी अपुनबा कंफर्म केस मसिंगना लिसिंग कुंथ्रा मापन 419 ने एक्टिव केसना लिसिंग तरुका चामरी हुमुद्रा तरेत सुख्रे लाइसेट असिदगी फदुना डिस्चार्ज तौखरबा अपुनबा मसिंगना लिसिंग कुंथ्रा निथोय 403 मरी ने लाइसेट असिगा मरी लैनना लैखिदबा स्टेट असिगी अपुनबा मसिंग सामगागा हुमुद्रागा निपान सुख्रे लाइसेट असिगी रिकवरी रेट चादा 42 10 मेक अनि मरी ने